Iran gi Wathok Asina Asia da para ama Tambire haina report singna fongdorakli West Asia da tholiba lan Asina Asia da engine gi awaba mayok na baga loinana anauba para ama oihore haina akhang ahi kyana fongdorakhi tha mari suraklaba lan asina malengi engine da achauba saitheng pibada nattana Asia laibak singdasu engine gi awaba chauna mayok nare US amasung Iran gi marakta tholiba lan asina malengi thau puthok pushin tawbada khwaidagi maru oiba lambi ama oiriba strain of Hormuz athingda thamkibadagi Asia da leiriba laibak singda engine gi awatpa kham thengna mayok narakpa engine watanaba akhanba thawang sing paikhatnaba lambi yatpa tangai fadaba oirakle India da su sungdokchuba thau sing liquefied petroleum amasung natural gas sing tungsinduna thamnabagi akhanaba khongthang paikhatnabagi thawang tawba hore hairi Indonesia Malaysia na chingba laibak sing nasu plan oil dagi diesel onthuknabagi thawang haukibaga loinana khongthang asina engine security hena khudongchaba pibada nattana engine sizinabada su hantaragani hairi Japan su makhoigi refinery hena fagatpa mawong amada semgat saganaba khongthang paikhatpa loinana sungdokchuba thau sing paishinbagi chang henduna miyamda thau marang kaina fanghanbagi khongthang paikhatpa haukhre hairi Middle East ki LNG chang naina lauriba Singapore amasung Thailand su hojikti US tagi launaba asanba mityeng thamba haukhre